Ngasi Kangpokpi District Headquarters da pangthokhiba Cabinet mifamna Manipur Lok Ayukta Bill 2018 sembada yaba pikre. Manipur Police ki chamaga kuntaret suba raising day ki thoram pangthokre. Police ta miyamna thamliba thajaba asi manghandana ba hotna si haina Chief Minister Nongthambam Biren na appeal tawkre. Kangpokpi gi nauna saba Kangpokpi kaithel nute kailang ngasi Chief Minister Nongthambam Biren na sangkha kibaga loinana tongan ba project singi urip uyung su tamkhre. Manipur University ki wathok amadi Kanglada Raslila gi hol sabada RSS ka mari amata laina de haina Manipur Legislative Assembly ki Speaker Yumnam Khemcha na hairi. Amasung High Vision Consultant Haryana amadi Pharmacy ki Imphal gi Lomi Singa punna puthok chaba chakhau haina mingthon ba Manipur gi chakhau ngasi dagi hauraga malem pumbada phanglagani. Mayam bukurum zari adom ne Grips Impact News ni ay rina thingu zamna hauzi pungjas fawbagi maru eba pausing mayam da pizari. Ngasi Kangpokpi District Headquarters ta pangthokhiba Cabinet mifamna Manipur da Lok Ayukta Bill Rules 2018 sembada ayaba pikre. Cabinet mifam loiraba matungda Chief Minister Nongthambam Biren na paumi singda mifam adugi matangda paudam piraduna hai Kangpokpi District ki oiba Subdivision Office ama hangbada ngasigi Cabinet na ayaba pire. More bypass semnabagidamak National Highway Imphal More Lambigi compensation pibagi matangda pallaga lairamba adusu Cabinet na direct purchase tawbada yare. Consumer items sing chanaba potlam singda hell hazard thokliba asida checking hena kankhatnaba State Food Commission da Joint Secretary level ama hapadasu Cabinet na yare. Act is policy gi matungda China dagi textile lauduna hauzik lamboi khongnang khongda handloom gi thabak hauriba asi Private Partnership PP model da taunaba China ga MOU ama sign taunaba haibada su yanare. Loinana Solid Waste Management gi 1 megawatt ki power puthokduna company na mai leibagi matangda lengak ka company ga yetnaduna leiramba rate ki matangda su Power Department ki ayaba yauraga thabak haunaba Cabinet na amata oina yare haiki. Manipur Police ki chamaga kuntaret suba raising day gi thoram ngasi ahanba Manipur Rifles Parade Ground da pangthokre. Police na miyam ga hena nushinana loinaba ngamlakpada Chief Minister Nongthambam Biren na nungaiba phongdokre. Police laklaga miyam bu kanbigani haibagi miyam da thajaba leiriba asi manghandana thamsi haina Chief Minister na appeal tawkre. Police raising day thauramga mari lenana Chief Minister Nongthambam Biren na haikibada Manipur Police ki sanglaba puwari asida miyamna Police personnel sing asibu aki tujungba amadi hangoiba mityenga loinana yengduna lakli adubu BJP na luchingba anoba lengak asina lakpadagi Manipur Police Force ta yamna achauba ahongba ama ekoina uba fangle. Police na miyam ga hena nakshinaduna thabak tawba ngamle miyam gi support fangle. Miyam gi support na maram oiraga crime kaya da chenaba miyoi kaya su faba ngamle loinana dandi phawba piba ngamkhre. Miyam na thamliba thajaba asi manghandana thamba haibasi police ki thaudang oisi haina Chief Minister na appeal tawki. Terrorism ki mob lynching thaudok adu palladuna Chief Minister Nongthambam Biren na haikibada thaudok aduma kyamna laibak thibani thaudok aduda police personnel amana awaba tariba miyoi amabu kanbagi mahuta yengduna lairiba adumak laibak thibani asigumba laibak thiba thaudok asi tungda amuk thokhangumsi haina Chief Minister na appeal tawki. Manipur University wathoka mari lenana oja amadi mahairoi sing fajiluba adu police na thokhaningdaba thaudok thokpadagi ngakthoknaba hotnaba thaudangni law and order maintain tawbani oja amabu handcuff tawduna pubagi matangda department inquiry chathari loinana aranba thengnarabadi chenaba singi mathakta action lawgani miyoi kanana amata logi mathakta leite hairagasu police ki maikaidagi hena human oiba maongda thabak tawba phai yeknaba amadi marup ningthina khangdoktuna darkar laiba matamda pangal thauna uthokpana police ki thaugai oisi haina Chief Minister na makata ki. The government is really proud of you. Nakhoi gi yamna people friendly oiba matam amada mina
कीना हंगोइना कीना वर्दी फबा हंगोइना तुकचना म यौरंबा अदुगी पोसक टू लास्ट 1.5 years द लोइना मांग प्रकांदा यामना पीपल फ्रेंडली ओइबा ऑर्गेनाइजेशन मा पुलिस फोर्स मा ओइरकपसे पॉलिटिशियन ओइजरिबा मिनिस्टर एमएलए ओइजरिबा खोइदा अदुकी मति नुंगाइबा फावी येकनबा कनानो मरुप कनानो ऐगी प्रजा कनानो मदु आइडेंटिफाई तौबुदुनी मतम पुनमुक्ता कोई सोन से हाबिन नते व्यवहार सिबु सोन बने लोगुदम नते ह्यूमैनिटी सर्विस सिबु सोन बने नोलुक बने लोगुदम नते अदुना अखोई याम साउथोकसनिंगाई ओइबा तांजा लाए उरे चीफ मिनिस्टर ना महाकी वारोल अदु मखा तारदुना डिसिप्लिन फोर्स ता लाइरिबा पर्सनल खरना मियोइबगी पुंसी मांगहन बयाबा थौदोक वाथोकता चेनबा वाफम खरा लाकपा असिमक यामना लाइबक थिबनी हाइना फोंदोखी अनीसुबा मणिपुर राइफल्स की खुलाई थम्फमदगी 9mm पिस्तोल यांखैगा तरुक अंडरग्राउंड ग्रुप खरदा पैसा खरगी पिथोकलंबा थौदोकता पुलिस पर्सनल खरा चेनरंबा अदुमक लाइबक थिबनी थौदोक असिगी मतंगदा एनआईए न थिगतपा हौरे खरा फागतपा ngamkhre फागतकदबा खरा सुलैरी असिगुंबा थौदोक असि मतुंगदा अमुक थोक्तनबा चेक्सिन लैबियु पैसा खरगी पुलिस फोर्स की मोरल हंथगदबा थबक थोरम तौबीगनु हाइना चीफ मिनिस्टर ना अपील तौखी अखोइद सेननब पिरप नोंगै मरु येकनब सिंग लंबा पाबद सेननब पिरप द नोंगै मरु अखोइद काकनेना लैरिबा स्टेट सिगी मी द अवाब पिनेना लैरिबा कांगबु द योलंबा प्लीज मसी तौबीगनो फारकपदुदी अराइबनी नोंगै यांखैग तरुकनिने अखोइ गवर्नमेंट सिन मसी वा लाव इकाइबदगी वा लाउद्रबगी वानेबा 9mm यांखैग तरुकसी बॉक्स पुलप तरुगा लालौबसिंग द पिरम बाइसी अखोइ सिगी मोरल सि कराइ यौरन सोगे सि मसी दै अखोइ नैनबम थोएबे अखोइ कराइ यौनै अखोइ सि सोंदरे कराइ यौनै अखोइ सि मोरल याउद्रगे से मसीना साखिने सेन खरगी सेन ऐसे तुरेन कोक्सिंगने हुजि करोड़पति ओइबदो लैना नाथै सादम ना खाना पुलप चलगा चांगनी बोइ चटकनि खानरोय अदुगी सरुक्ति ह्यूमन सर्विस थमोइदो मियोइबगी मिनुंगसिगलोइना मीगी सेवा तौ ngasi thauram aduga mari lenana manipur ki dgp lm khauten haikibada manipur police force na state asigi law and order gi phibam phagatnaba miyoi khunai asibu manghan bayaba potlam kaya thingnaba akanba moong da hotnari kumja inglising ani taraga taret march thadagi hauduna manipur police force na miyam gi matinga loinana insurgent amadi anti social oiba miyoi kaya phaba ngamkhre miyoi kaya amagi punsi kidnapper singdagi kankhre masida sunatana masing yamlaba mayai kaba chinjak drug ganja phagatpa ngamkhre loinana manghankhre department asibu hena modern oiba amadi miyam ga punna chatminaba yanaba hotnabada department asigi official amadi personnel singna mating pangpiyu haina dgp asina appeal tauki DGP na ngasigi thauram aduga mari lenana thawaina pontha oikraba thauna pharaba police personnel singi maphamda ikai khumnaba utki police raising day thauram aduga mari lenana chief minister Nongthabam Birena Manipur police training college assistant director Thaimai Gaipui Kabuina Luchingba mass pass contingent kunga humdoi yengsinki thauram aduga mari lenana chief minister Nongthabam Birena base battalion base police station base police officer mana yauna award kaya su yenthoki Manipur police na leibak asida law and order maintain toduna santi thamnabagi responsibility asi puduna lagli amasung puduna lejakhi ni Manipur police asi modern amasung people friendly oiba force ama oihanbada miyamna mating pangbiu police department asina santi purang naba hon naba da thawai kathokhraba athoba singbu Ningsing baga loinana ikai khumnaba uchari khoi na puriba ithau sing ningthina pangthoktuna miyam praja gi seba tobaga loinana santi oiba samasama sembada angamba mateng Commando Bishnupur district na susinduna numit asigi palan tauki numit asiga mari lenana district asigi headquarter amadi outpost singda maira thanki ngasi Manipur police ki chamaga kuntaret suba police raising day ga mari lenana ahanba Manipur rifles ki banquet hall da blood donation ki camp ama pangthokre haina Manipur police department ki PRO na thadorak pachirol amana hairi camp aduda Manipur police ki makok thongba officer sing yauna punna miyoi chamaga yankhaina EP ki haina chirol asina makhatari Kangpokpi gi nauna saba Kangpokpi kaithel nute kelhang ngasi Chief Minister Nongthabam Birena sanga kibaga loinana tongan ba project singi urep uyung tamkre
Urep uyung tamkraba project sing adudi Kangpokpi amadi Saikulda sanaba doctor amadi oja singi transit accommodation phamung chama leigadaba hospital amadi nauna upgrade tawgadaba Iko Mula KGB Bihini ngasi Kangpokpigi IT Road Junction da pangthokiba thauram aduda wangang laduna Chief Minister Nongthombam Birena haikibada Manipur gi district singi chawkhat thaurangi thabak paikhatpada khumang yangshinaba district level development committee amamam semlagani haiki loinana ngasi nauna urep uyung tamliba sing asi lakliba chahi inglising ani taraga mapan gi February fawbada sabal loishinaba Chief Minister na mari lenaba singda khanghalamki mahakna makhatana demand amagidamak ban blockade tawbagi hainabi thadoknaba miyamda appeal tawki loinana ngasi ahing nongyaida Kangpokpi bazar da thokiba bom pokhaibagi thodokta chenaba sing Chayol amagi manungda phanaba Chief Minister Nongthombam Birena mari lenaba singda khanghanki ngasigi thauram aduda Council of Ministers sing amadi MLA kayana sarukya ki thauramgi manung channa tongan tongan ba furupki nat ki oiba jagoi isai kaya su utki Manipur da thokliba isu amataga Rashtriya Swayam Sevak Sangha RSS ka mari amata lainade haina Manipur Legislative Assembly ki Speaker Y Khemchan na hairi wafam asing asi wangkhai khuno mamangda leiba Krishna Premi Complex ta first floor da Mataji Dental Clinic haina mingthonba dental clinic ama hangdokpagi thauramda saruk yaraduna Speaker Y Khemchan na phongdokhibani mahakna haikibada handak Manipur University gi strike chatharingai manungda Walda RSS ki ming thajinduna issue aduda RSS pu yauhannaba hotnakiba amadi hauzik thokliba Kanglada Rashlila gi hall sabagi wathok asida media da RSS pu mari leina hanaba hotnariba si tobiganu RSS ka Manipur da thokliba issue amataga mari lenade haiki dental clinic hangdokpagi thauram aduda Jenims ki director Dr TH Bimo amadi RSS ki president BB Sharma su sarukya ki जी मीडिया योरी गेदे ना कुतुंचाबा को लौचलगा एमयू की सगे स्ट्राइक तो मतम दा वाल आरएसएस इंथिपी आरएसएस के एमयू का मेली लगे सी अदगी ngarain hansu sakanga gi porta sage senate de discussion to मतम दा आरएसएस तो फंक्शन बिरे आई जो आरएसएस याव जे आरएसएस याव को मिंग से बनते थवाई ना पाम याव बनी बट आई हैव नथिंग टू डू I RSS yaw kai to tawdom ki thawai na pamagi masida didige tawriba prachara kaina yum kai thado ko leyu mayam sina samaj ki khaliba posi uraga dai ko ju nuai ne yaujabani an masi aina media ki thongda si kalikumba issue amtaga dagi RSS mari leinan diga nuai basma Lamdamasida phongba pauche kharada CPI Manipur State na BJP amadi RSS punsinaduna awangba thaki mahi tampham sang oiriba Manipur University da saffronization tawduna political gi khut thingjinaba hotnabiganu haiba wafam adubu Bharatiya Janata Party Manipur State na akanba mongda yaningdaba phongdorakli wafam asi langthabalda leiba BJP gi office ta pangthokiba press meet amada BJP Manipur State ki General Secretary K Sarat Kumar na phongdokhibani mahakna CPI Manipur State na taurakliba charge adubu yumpham yaudabani haina phongdokladuna tauriba charge adugi chap chaba khudam changdam puthora u haina phongdokhi Makhatana Manipur University da thokpa thabak thoram khudingmak Government of India amadi University anigi marakta lainabani masida BJP na khud thingjinba yade haina su phongdokhi koi RSS ka BJP ka samnadna RSS na masida khud thingjamni wafam leite RSS ki kanagumba ma khaktang khoi na masida pusanna question na tawbugi wafam leite RSS chumnagi frontal organization na ujari ba dugumba RSS tatna panba BJP tatna panba sa masi leibak mangnabagi masak oiba adugumba wangang sangangni madu nangbiganu haidna Communist Party of India mafamda koi appeal tawjari Manipur gi chakhau ngasi dagi hauraga malem pumbada phanglagani singthaningai oiraba khongthang asi High Vision Consultant Punchukla Haryana amadi firm asigi Imphal gi Laumi Singa punna hotnabadagi oithokpa ngambani khongthang asigi saruk ama oina mapalamda Thadokadoriba chakhau haina mingthonba product launch tawbagi thoram ama North AOC da leiba Hotel Classic ta pangthokre thoram aduda High Vision Consultant Proprietor Sanjay Kumar Swami Manipur Small Farmers Agri Business Consortium gi Project Coordinator MS Khaidem Imphal Municipal Corporation gi Mayor Laisangbam Lokeshwar Imphal Municipal Corporator gi Potsangbam Premila amadi
Apunba Organic Farmer Producer Company Limited Thobagi Chairman K.I. Sarat Yauna Farmer Kayana Sarukyaki. Ngasi launch taukiba chakhau asi kg amada lupa chaniga humbudra mapan amadi kg tangkhaida lupa chamaga nifuga manga malim pumbada phanglagani. Chakhau gi product asi Amazon, Flipkart amadi sakhanglaba online shopping site singi kuthangda miyam na leiba phanglagani. Ngasi gi thoramaduga mari lenana Sanjay Kumar Swami na haikibada Manipur gi chakhau asigi matik magun asi malim pumbada khanghanaba loinana maikai asomda leiriba lawmi singda kanaba phanghanabagi pandamda chakhau gi export quality product asi launch tawbani. Product asi lamdam asida leiriba lawmi singda dedicate tawbani haina proprietor asina phongdokhi. Thoramaduda saruk yakiba MS Khaidem na haikibada chakhau thauba lawmi singna product asigi market leitabana maram oiraga khudong chadaba kaya mayoknari. Masigi mathakta maru singdaba chakhau thabanasu chakhau gi kaithelgi awaba amasu ohali. Ngasidagi launch tawriba chakhau gi product asina lawmi singna thengnariba awaba kharadi kokhanba ngamlagani. Adubu tangai fadana lawmi singna certified oiraba chakhau maru sijinaduna lamdam asigi singthaningai oiraba chak makhal asi malem pumbada nikthina sakhangnaba hotnabada pukning changsi haina MS Khaidemna appeal tawki. Why our farmers have been facing problems for market is mainly due to inferior products. So for any type of technical support for production and marketing, we will be there to help these farmers. And one more precaution what the farmers have to take, or even the processing unit, is the seed is by default very sensitive to atmosphere, weather. For that matter, it has to be properly dried, preferably up to the level of 12 degrees Celsius. Then only it has to be packed for marketing to other places outside Manipur. Otherwise, it gets deteriorated very fast. This is one precaution we have to take. The Rising Sun Club Thongju Waikom Khongnang na konba mafam singda Diwali numit natana lagaw khawbada athingba thamle haina club asina thadorakpa chirol amada khanghalagli. Loinana kanagumbana athingba asigi wangmada lagaw khawramba thengnarabadi lupa lising tara fine oina logani haina chirol asina makhadari. Manipur da ahanba oina National AC/ST Hub ki State Conclave ama hayeng Raj Bhavan ki Darbar Hall da pangthokadori. Hairiba conclave asi Ministry of Micro, Small and Medium Enterprises ki makada National Small Industries Corporation Limited na SC amadi ST Legislature and Parliamentarian ga khutsamnaduna pangthokadabani. Thauram asida Manipur gi Governor Najma Heptullah amasung Chief Minister Nongthombam Bire na saruk yagadori. Hiram asigi matangda ngasi nungthil Imphal Hotel da Paumi Singa Unabada National Small Industries Corporation Limited New Delhi gi Planning and Marketing gi Director P. Udaya Kumar na haikibada Manipur gi Scheduled Tribe amadi Scheduled Caste ki thakta leiriba entrepreneur sing asi ataiga yengnabada khara sonthana leiri makhoi thak wangna thamnaba National SC/ST Hub amasung India government na piriba makhal kaya gi scheme singi kanaba pinaba pandamda conclave asi pangthokadabani. National SC/ST Hub asina scheme asimak Prime Minister Narendra Modi na haudoktuna SC/ST gi entrepreneur singda kanaba piba haukrabani. Thabak phangdaba state asigi entrepreneur singna scheme asigi kanaba lauduna masagi oiba tonganba factory pauba laibagi khudong chaba piri bani haiki. The purpose of the conclave is mainly to create an awareness to sensitize the SC/ST unemployed people as well as existing entrepreneurs that look, government is there with you and we are there to support you. What we are looking for is actually active participation of the SC/ST entrepreneurs, existing as well as aspiring entrepreneurs, plus we want the active participation of the state governments. We also active participation of the associations, because there are associations who are backing and who are identifying the hidden talents of SC/STs, and so that actually we'll be able to come out with more number of help and interventions. In fact, actually honestly speaking, actually in fact in some other states we are not even able to identify what are the requirements of the SC/ST entrepreneurs. Amaromda SC amadi ST singbu education, entrepreneurship, economic lam yauna chawkhan hanabagi pandamda ngasi mifam ama Kanchipurda
ngakpigani Churachandpurda pangthokre SC amadi ST Legislator and Parliamentarian Forum gi National Working President Inder Iqbal Singh Atwal na luchingduna district asigi DC office complex ki conference hall da mifam adu pangthokhi mifam asida Inder Iqbal na hayeng Raj Bhavan da pangthokadoriba conclave asi state asigi SC amadi ST singgi entrepreneur singbu pukning thaugatnaba pandam da pangthokadabani conclave asida ST amadi SC gi mari lenaba officer sing entrepreneur sing amadi NGO luchingba singna sarukya na apil tauki Kanglada Rasalila Sanapam Semgat-pagi lairiba wathok asi political issue onthok piganu haina akomlup kanglai pakit chirol amana khanghalagli matang swaisida break amalawjegi break ki matungda lamdam asigi awa ana asoi angam kaya bu ngak thoknaba kwak tanbagi thauram nat ki oiba lining laishon ga konana pangthokibagi pau amadi Manipur amasung malim gi tongan tongan ba ipau sing putana lakjegi impact news pu meeting ta dun lebiu Mayam bo mugahna taram nokchari bulletin asigi makhataba pau miyam da pizari Nongda lairen pakhang bagi matamdagi hauna lamdam asigi awa ana asoi angam kaya bu ngak thoknaba pangthoktuna laklaba loidam kumsaba haujikna kwak tanba haina khangnaraba thauram asi chahi asigi oinasu ngasi nat ki lining laishon ga loina na pangthokre kwakna paikibagi maikai yenglaba tungda lakadawriba chahi asi chahong ahongba khunjaw leichawba chahi oiragani haina sana konungi akhang haisingna hairi yelhongaidagi leiraklaba lamdam asigi yaifanaba pangthokliba lining laishol gi thauram asigi matangda impact news ki reporter Khetrimayum Premchan amadi camera person Sapam Henry dagi report ama Baninda hai ga baninda sikai ai puning khau ngi baba nungai ya baba ngai ga ba pai re sikai da pai adu ka bunun se ni mapuni sikai na bau singi babu wai pa na lai ani hina tam bi ga banina dai ba se ngai ya ba jau le jau ba ko mara ta pa sa ba ta wa ta ba ni Johi kudingi pangthokpagum sahi asikisu kwaktan bagi thoram ngasi pangthokhi sana kunungda pana lakpasing pamnaiba pamnaibising tunglaba tungda Manipur gi ningthau lesemba sana zawbana pamnaibising amadi miyam ga loinana thanga pana panda leiba kwaktan phamda laktuna kwaktan bagi thoram pangthokhi kwaktan ba hariba khugi Manipur gi lawu dilek laba sumlaba chatnabi chumlaba thoram masigi matanga hojik wari chanadoriba se sana kunungi maiban ba oiriba samche sabam konumba ojaga unajaraga kwaktan ba hariba thoram masigi matanga khangnabi tanja jage oja khogi kwaktan ba hariba thoram se masi kai thoram no karma matam nagi chanarak page aduga masina haning liba nungi wahan tokchina kari nom ta haibe ai khoi gi puari gi au baning thau oiriba Ningthaudugi matamdagi ngasi bawda akoigi tarpa kangba leitana pangthorpa laithau amani nongda lai pakhang basiga matam amada magi yengnaba singa lan hana badigi masi lanjena dana atopa mafam amada lotna leiba matam masida nudang gina mi oina lakpa aduga ayuk nungthin jina lil oina laaga magi kangla sana kangla sida magi yingjinba lakpasida magi salwondudi magi yengnaba khabasina khangna mai masani pa piba angang kuyoidom bugaida haire buwa namagi phause loina lilam chai kai hatu haidana hatu hale adudi sore aina koinu pite sina long kholerga ujiki pakhang bisi thadagri ji khogal kumatamda matuk amam la lairai da thamme lairai thamaka aladuda saigi samjinnakhre adidi hing emi ole adugidi mana masa asibu sauman gidana mangak thangna thaklam kathal ure masa gi thawai sina usiak wonana nonggobi aidi chela thawaiwa kambo ngaidana ola pai gre pakhang basina yam nuaitre aidana masi mu higal halle aduga magi mathwai na onriba chela thawaiwa kambo ngaisida sagi man haire isana wonba thawai ni aduna leibak sigi apa phata se masigi mar ngagan waidu oidana chahi kudingi mera thana lakpada tarani panbada loidam kumsa baidana mase usilo de tharage haidana chahi kudingi mera thajde he usin tharaga leibak ki awana se ohanba asumari se mathang lakpadagi pamai bagi matamdadi lining onba lakpadagi loidam kumsa baiba mami to aga kwaktan ba haidra ole
matam dugi akang ahi singchina kwaksi kauraga magi machinja hunbiraga sahalaga ngasi gi numisi yauraba matam sida waktan ba haiba lai thausi pangthoga aduga wa kabo gaidana koi wa tangkhai di khaidhoga phubusi tawraga kwaksi khanghalaga paihanba aduga makoi da pai hibadugi maiwon si yengaga kumgi apapada si lepa ngasi ba urtat pa kangba leitana adum pangthokna leiriba leibaki yaifena ba thau makhalamani ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯛ ꯇꯥꯟꯕꯒꯤ ꯊꯧꯔꯝꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯦꯡꯒꯧ ꯀꯥꯏꯅ ꯌꯥꯎꯔꯤꯕ ꯑꯗꯨ ꯈꯧꯁꯥꯕ ꯀꯥꯏꯅ ꯌꯥꯎꯔꯤꯁꯦ ꯃꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯀꯔꯤ ꯑꯣꯏꯕꯅꯣ ꯂꯩꯕꯥꯛꯁꯤꯗ ꯁꯥ ꯂꯥꯟ ꯂꯥꯛꯄꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯇꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯈꯜꯅꯤ ꯈꯧꯁꯥꯕ ꯍꯥꯏꯔꯤꯁꯤ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯂꯥꯟꯃꯤꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕ ꯃꯌꯥꯝꯗꯣ ꯉꯁꯥꯏꯒꯤ ꯍꯣꯔꯦꯟ ꯈꯧ ꯆꯣꯡꯕ ꯃꯇꯝ ꯁꯥ ꯐꯥꯕ ꯍꯥꯏꯅ ꯑꯃ ꯌꯥꯎꯏ ꯑꯗꯨꯅ ꯁꯥ ꯐꯥꯕꯁꯤꯒꯤ ꯇꯧꯔꯤꯕ ꯋꯥꯈꯜꯂꯣꯟꯗꯤ ꯌꯦꯛꯅꯕꯒꯤ ꯊꯋꯥꯏ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯥꯛꯁꯤꯗ ꯆꯪꯉꯛꯄ ꯉꯝꯗꯅꯕ ꯑꯗꯨꯒꯨꯝꯕ ꯁꯥꯗꯨ ꯐꯥꯔꯤꯕꯅꯤ ꯈꯧꯁꯥꯕ ꯍꯥꯏꯔꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯊꯦꯡꯒꯧ ꯆꯣꯡꯕꯁꯤꯗꯤ ꯄꯥꯈꯪꯕꯅ ꯃꯆꯥꯁꯦ ꯍꯥꯜꯂꯨꯔꯒ ꯍꯤꯡꯍꯟꯕ ꯃꯇꯝꯗ ꯊꯦꯡꯒꯧ ꯆꯣꯡꯈꯤꯕꯁꯦ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯝꯅ ꯑꯁꯤꯐꯥꯎꯕ ꯍꯤꯡꯒꯠꯄ ꯉꯝꯈꯤꯕ ꯉꯁꯥꯏꯒꯤ ꯊꯦꯡꯒꯧ ꯍꯥꯏꯕꯁꯤ ꯆꯣꯡꯉꯦ ꯍꯥꯏꯔꯒ ꯍꯣꯔꯦꯟ ꯀ꯭ꯋꯥꯛ ꯇꯥꯜꯂꯨꯔꯕ ꯂꯣꯏꯔꯕ ꯃꯈꯥꯁꯤꯗꯩꯗ ꯊꯦꯡꯒꯧ ꯆꯣꯡꯕꯁꯨ ꯂꯥꯟꯃꯤꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯈꯧ ꯁꯥꯕꯁꯨ ꯂꯥꯟꯃꯤꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯑꯗꯒꯤ ꯍꯣꯔꯦꯟ ꯏꯔꯣꯏ ꯂꯣꯏꯕ ꯃꯇꯝꯗ ꯃꯥꯏꯆꯧꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯜꯂꯤꯕ ꯂꯥꯏꯁꯪ ꯏꯝꯖꯥꯎ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯣꯏꯕꯤ ꯂꯥꯂꯨ ꯆꯟꯕ ꯍꯥꯏꯗꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯇꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯒꯤ ꯊꯋꯥꯏ ꯃꯃꯤꯗꯣ ꯂꯥꯂꯨ ꯆꯜꯂꯒ ꯐꯥꯔꯒ ꯊꯝꯈꯤꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯀ꯭ꯋꯥꯛ ꯇꯥꯟꯕꯒꯤ ꯃꯊꯧ ꯁꯨꯡꯂꯣꯏ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯛ ꯇꯥꯟꯕ ꯍꯥꯏꯕ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯜꯂꯣꯡꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯌꯦꯜꯂꯣꯡꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯆꯠꯅꯕꯤ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯁꯤꯒꯨꯝꯂꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯣꯛꯈꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯑꯃ ꯑꯣꯏꯔꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯁꯥꯄꯝ ꯍꯦꯟꯔꯤꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯀꯦꯇꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯕꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 10 ꯃꯦꯔꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯇꯒꯤ ꯅꯣꯡꯄꯣꯛ ꯆꯤꯡꯎ ꯊꯣꯡ ꯊꯥꯂꯣ ꯁꯤꯄꯤ ꯂꯣꯛꯇ ꯂꯩꯕ ꯃꯩꯇꯩ ꯂꯥꯏꯀꯣꯜꯗ ꯆꯠꯊꯔꯛꯄ 23 ꯁꯨꯕ ꯄꯟꯊꯧ ꯁꯪꯂꯦꯟ ꯂꯥꯏꯄꯨꯡ ꯒꯧꯅꯤ ꯏꯔꯥꯠꯀꯤ ꯉꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯂꯥꯏ ꯀꯩꯊꯦꯜ ꯀꯥꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯥꯏ ꯀꯩꯊꯦꯜ ꯀꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯦꯔꯥꯒꯤ 10 ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯂꯥꯏꯀꯣꯜ ꯑꯁꯤꯗ ꯏꯔꯥꯠ ꯊꯧꯅꯤ ꯄꯥꯡꯊꯣꯛꯂꯕ ꯇꯨꯡꯗ ꯈ꯭ꯋꯥꯏꯔꯝꯕꯜ ꯀꯩꯊꯦꯜ ꯐꯥꯎꯕ ꯈꯣꯡꯅ ꯂꯥꯛꯂꯒ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠꯆꯩ ꯂꯩꯔꯒ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯥꯏꯗ ꯀꯠꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯏꯪ ꯇꯞꯄ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯃꯗꯤ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ ꯊꯧꯅꯤꯕꯒꯤ ꯊꯧꯔꯝꯅꯤ ꯃꯁꯤꯒꯤ ꯁꯤꯂꯣꯟꯁꯦ ꯂꯥꯏ ꯈꯩꯊꯦꯜ ꯀꯥꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯅ ꯑꯩꯈꯣꯏ ꯈꯣꯏꯔꯤ ꯈꯩꯊꯦꯜꯗ ꯀꯥꯔꯛꯑꯒ ꯉꯁꯥꯏꯒꯤ ꯇꯥꯏꯕꯪ ꯃꯆꯥ ꯃꯌꯥꯝꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯂꯩꯖꯔꯒꯀꯣ ꯁꯤꯁꯤꯅ ꯂꯥꯏꯗ ꯑꯃꯨꯛ ꯀꯠꯆꯔꯒ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯤꯖꯕ ꯍꯥꯏꯇꯥꯔꯦ ꯇꯨꯡꯒꯤ ꯆꯍꯤ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯅꯕ ꯂꯩꯕꯥꯛꯁꯤꯒꯤ ꯐꯨꯔꯨꯞꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯁꯤꯂꯣꯟ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯃꯈꯥꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯁꯨꯡ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯑꯅꯤꯒꯤ ꯊꯧꯒꯜ ꯄꯨꯔꯝꯕꯤ ꯅꯣꯡꯃꯥꯏ ꯁꯥꯕꯜ ꯂꯦꯟꯒꯤ ꯑꯃꯥꯏꯕꯤ ꯑꯁꯨꯞꯄꯤ ꯍꯋꯥꯏꯕ ꯃꯪꯒꯤ ꯂꯩꯃꯅ ꯉꯁꯤ ꯑꯌꯨꯛ ꯂꯩꯈꯤꯗꯕꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯆꯦꯔꯣꯜ ꯑꯃꯗ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯅ Manipur Commission for Protection of Child Rights ki Chairperson Sumati Bala Ningthaujamna hairi. Wafam asing asi Manipur State Legal Services Authority, Commission for Protection of Child Rights amadi Child Line Bishnupur ga punna khutsamnaduna Glory Children Home Moirangda pangthokiba Legal Awareness ki thoramda phongdokibani. Mahakna makha taraduna hai hauziki matamda maru oina Mahi tamliba inkhalakliba mahiroi nupa macha singna nupi macha singda chathariba crime asi thingna bagidamak juvenile ek ki makhada crime tawriba miyoi adu matik chaba chairak phangani haiki ngasigi thoramadudha High Court of Manipur gi Register RK Memcha Child Line Bishnupur gi Director L Pishak amadi Advocate TH Ras Kishore su sarukya ki Manipur Constable Male Civil 2018 gi waiting list labor candidate singi medical examination chatliba October thagi lakliba tarik kungani thoi kunga humdoi amadi kunga manga da first MR gi drill set ta pangthok lagani candidate singna mari lenaba document single loinana ayuk pung nipan dagi nungthil pung mari faubagi manungda report tauranaba IGP IK Muivana thadorak pachol amana khanghalakli
Manipur government ki education is na contract basis ta kauriba lecture gi posta chemistry subject ta apply tauruba wahengbam Padmavati Masamak Aligarh University dagi MSc chemistry pass oirabasu post asigidamak reject taurakliba asi mari lenaba authority na micheng changbi yu haina applicant asigi mapuroiba RK Punya Bobona phongdorakli Mahakna makha taraduna applicant masamak asi MSc gi specialization asi analytical branch da oi maram asina mahaki form thajin ba matamda AO na masak khangde haiduna reject chatki adum oinamak chayol amagi matungda temporary basis da form thajin ba yarani haina khanghalakpadagi thajilubani adubu ikui kuidana thokiba screening list da Padmavati asi reject chatki mahakna makha taraduna Padmavati masa asi MSc first class ni adubu mahaki specialization branch na education is na masak khangde haiba asi laibak thibani haina phongdoki tabi maram si tai haide moina RR fulfill with the beginning hai ado tasengna kedoge bu koi education is ta koi education director oina leibiri ba TS Kiran Kumar amasung magi khongloi singa MSc chemistry kaino na khangam dabase yam laibak thibani aduna masi mari lena authority na yangjan biyo na hajeningi State asigi matik charaba naha singi akhanaba recruitment drive ama Delhi police na lakliba December thada pangthokadauri recruitment board for Manipur gi chairman Parvinder Singh na thokpa notification gi matung ina saruk yaning ba miyoi singna magi district ki SP office tagi amadi FASEMAR campus ta leiba help desk tagi application form lauraba yaragani hairi amadi form thajin bagi aroiba matamna lakliba October gi tang 13 ga mathoini hairi Roofing seat makhal kaya puthokadoriba kanchi leihau galvanized product ngasi chief minister nongthobam birena hangdokre lamdam asigi senmitlon phagat hanbatanatana thabak phangdaba naharol kaya thabak piriba entrepreneur sing yokhatnaba lengak na hotnagani haina chief minister na phongdokre ngasi kanchipur da leiba langthabal phumlau lokol da pangthokiba thauram aduda chief minister na industry kaya lingkhatpa asina mipan tangdaba lamdam ama haibadu purakpa ngamgadoribani puthokliba pochai sing asi yona bagidamak tangai fadana market avenue thamnaba lengak na hotnagani loinana lamdam asidasu phangba potlam kaya mapalam dabigi leibagi mahuta state asige senmilon dasu kana haunaba khongthang oina lengak na policy semnaba thaurang tauri haina ma na phongdoki amena su ikoi entrepreneurship aduga masa industry masa tawba khotpa mayam se khoi encourage tawi aduga masi government ngakna sungam dabanina da sumba private tawraiba mayam se masi khoi government na tangai fadana encourage tawbum thoi even moigi marketing avenue government gi site gi mapan gi leiba khotpa tawbu sing ju khoi government na yaraga di local products sing sidagi leiba yana na gi phawbudai khoi cabinet decision lawraga maram di khoi masen yokhon adraga di marketing adagi tawro sida product puthoga madugi quantity do khoi sida consumer leitraga di yaro hajeri ko adu mago do khoi amna deeply khoi khanari Thauram asiga mari lenana industry asigi partner oiriba Koijam Gauranga Gopalna lamdam asigi senmilon phangatna bohotna bada industry chawkhat hanba mathautai lenga ki maikaidagi su industry len matik chana thambiba amadi haugalakliba entrepreneur singbu hena pukni thogat piyu amadi saugat piyu haina mahakna phongtoki government appeal tong base akhoi gi industry gi tausi harage industry len amta identify tawtuba masi akhoi gi IVI in the village road agi national highway state highway singsida kitang relaxation pibiba say 500 meter gumba 1000 meter gumba adu pibiragadi akhoi local entrepreneurship or commercial activities tong ba youth singsina su masana unemployment youth kai gumba industry tawgre brick fin tawgre labuk ta tawre kana to labuk mayam su khoina ken to dinate adu su industry gi su khara khoi chakhore ji economy khara phan jaragadi industry da khara important behaningi Manipur gi apunbagi saktam kannabagi damak United Committee Manipur UCM na sinduna lakliba October gi tang 13 ga mathoi da pangthokadoriba miyam gi oiba rally da United People's Front UPF Manipur Kumbi Kendra Development Committee amadi Uyumpo Gram Panchayat United Club Organization na mapung phana saugat kani haina tongan na thadorakpa chirol amamam na hairi
Haukiba ahing nongyai matung pung amaga minute tara chatpa matamda Kangpokpi police station dagi awanglomda meter chatruklom chatlaga leiba Allahabad bank mayada sakti leiba bom ama pokhaikre laibak phabadagi bom pokhaibagi thodok aduda asok apandi yawhodre adubu mafam aduda khamduna leiba Maruti Swift car ama akai atoi thoki hairi akai atoi thoklaba gari adu Kangpokpi Sadar Hills Autonomous District Council gi chairman Haukolal Hangsingi Machanupi Palpichong Hangsingi Mingda Labor Gari ni Hairi Loinana Hausi Faubagi Oina Bom Pokai Bagi Taudok Adu Kanana Karim Maramgi Tokan Banu Haiba Kang Bangamdri Manipur University ki Manipuri Department ta Academic Session 2018-19 ki ahanba semester da Ming Chanbagi Entrance Test Lakliba October ki tang kun ga tarukta Ayuk pung tarama thoida pangthok lagani test asida yawba yaraba miyoi singi ming October ki tang kun gani thoida department ki notice board tegi khangba yaragani amadi test asigi admit card na October ki tang kun ga humdoi amadi kun ga manga fawbada office ki matamda department asidagi lauraba yaragani haina department asina thadorak pachurul amana khanghalakli Arts and Imphal International Arts Festival 2019 ki Mangmoinana Switzerland ki saknairaba musician Anina Saruk Yagadauba jamming session pangthokre Hangang Assembly constituency ki manung chana Matai Lekol da chathakiba workshop aduda Switzerland ki baroque violin artist regular swap amasung bass clarinet artist Kuchen Dubusna Pigliba Angang Singda violin gi chana kanglon sing taki Tauramaduga Mari Lenana artist Ani Asina Phungdorakpada Swiss Arts Council gi Cultural Exchange Program gi Saruk ama oina Manipurda lakpagi khudong chaba phangbada nungaiba fawi workshop asida saruk yariba creative potential leiba lamdam asigi artist singa punna loinaba phangba asina khongchet asibu hena magul leihali haina phongdoki ngasigi workshop aduda artist ani asina makoi gi haithoi singthoiba sing miyamda utki About a great meeting and experience and having fun together in listening, exchange. We are on a cultural exchange program of the Swiss Arts Council, Pro Helvetia, and they suggested we should come and discover Manipur, and we are very happy that we have this possibility. Housing Sanabagi Pauda Kuntra Suba Junior Boys Inter-District Football Tournament for Private Sports Academy Trophy da DSA Kakching Mai Pakre ngasi Kumalampak Artificial Turf Ground da sanakiba tournament asigi Group B gi league match amada DSA Kakching na Sadar Hills DSA bu Panjil ahum amada maithiba piki match asida mai pakraba DSA Kakching gi sanaroi Muhammad Nusarat ki Ais Rajesh amadi CI Sitalna match ki Kuntraga Mari Nifumanga amasung Marifu Suba minute singda Panjil amamam chanki Maithi Hauraba Sadar Hills DSA gi amatangairaba Panjil aduna Benjamin Lufengna match ki Yankhiga Mari Suba minute chanki Chathariba football tournament asigi ngasi sanakiba Group A gi oiba double leg ki ahanba match da Imphal West District Football Association ki sanaroi TI's Rustamna match ki Nipan Suba minute Panjil ama chankiba matung Imphal East District Football Association ki sanaroi Y Sana Jarabona match ki Kuntra Taret Suba minute Panjil amamam chankibadagi match asida mayok nariba team animakna match asigi apiba matamda Panjil amamam chanduna match asi draw taki All Manipur Football Association ki meeting makhada chathariba tournament team mangana saruk yagadaba loinana tha asigi tangkun ga mathoida sanagadaba ahanba league DSA Kakching amadi DSA Bishnupur ga ani suba league tana Group A gi double leg match oina Imphal West District Football Association amasung Imphal East District Football Association anina lamba taunaragani Tarataruk Suba Kishore Kumar Memorial First Division Football Tournament DYA amadi FC Lamjau animai pakre ngasi Wangu Laifamgi LYA ground da sanakiba tournament asigi mapan suba likta DYA na PYC bu Panjil ahum anita maithiba pibangamki Mai Pakraba DYA gi sanaroi W Sadananda E Nilakanta amasung KH Krishnakanta na Panjil amamam chan bangamki Chatharakliba football tournament asigi ngasi sanakiba tara suba liktana FC Lamjau gi sanaroi TH Pradeep Kumar na Panjil Mari L Kishan na Panjil ahum aduga KM SWC Kairak sanaroi Belalna Masamathanda Chanjakiba Panjil ama yauna KM SWC Kairakpu Panjil
yamna lakchana panjil nipan amada maithiba piba ngamki DSA kakchingi meeting makhada chathariba football tournament asigi tarama thoi amadi tarani thoi suba league match sing tha asigi tangkun gani kungama thoida sanaragani Cookie Students Organization Mori amasung Cookie Students Organization Cycle anigi marakta ngasi football match exhibition match ama sanakre Cookie Students Organization Mori na sinduna sanakiba football exhibition match asi KSO Mori amasung KSO Cycle anigi marakta aphaba mari thamnabagi pandamda pangthokibani match asida KSO Cycle na KSO Mori bu panjil ani sinoda maithiba pikhi match asigi makha chatharakpa oina anti drug abuse campaign committee amadi Mori driver union ki marakta friendly football match ama susanaki Maipo Soccer Youth Development Organization is Sinduna Chahi Kudingi Leptana Chatharakpa 7-man Soccer Tournament 2018 ki winner RAC Laipung Tampakna winner oikre ngasi sanakiba final match da RAC Laipung Tampakna Kakching Lamkhai New FC bu Panjil ahum sinoda maithiba piduna tournament asigi winner oikibani Manipur gi tongan ba mafam kaya dagi team humpuga tarukna saruk yaduna Laiching Maipo Playground Technopole District da tournament asi chatharakibani tournament asigi winner oikraba team da lupali sing nifu aduga runners up oikraba team da lupali sing kuntra khutsinaki Thobal amadi Kakching district level inter school trial selection sing pangthoklagani hairi thasigi tangkun gama panamadi kuntra fawbada wangu dalaiba multi sports complex da under 14 boys amadi under 17 boys and girls ki boxing under 17 boys and girls ki basketball galoinana under 19 boys and girls ki wushu masana sing asida saruk yaningba Thobal amadi Kakching district sing da laiba school sing da DYASO Thobal district ki office dagi akupa marol khanglaba yargani hairi First Open Teenage Gospel Soccer Tournament ki winner Rangkhung 1 na oikre. Final match asida Rangkhung 1 na Taukum Jangbu Panjil ahum anida maithiba pikibani. Tournament asi Makom 3 Baptist Church na NKYS Tamenglonggi Coordinator Kiti Langamlunggi Mijeng Makhada None District ki Makom 3 da chatharakibani. Kuntra Marirak Suba and Hazari Amadi Dr. N. Tombi State Polo Tournament 2080 Chatliba October Thagi Lakliba Tangkun Gani Thoidagi Pangthokpa Hauragani Haina Manipur Horse Riding and Polo Association na Thadorapa Chirol Amana Kanghalakli Anisuba Manipur University Inter-College Men's and Women's Shooting Competition ngasi loishin kre Manipur University Sports Committee gi meeting makhada Kumalampak Shooting Range ta pangthokiba masana asigi .177 pip sight air rifle 10 meter men's individual da KP College ki K Amarjit na ahanba position aduga BM College ki M Bishwamitra amasung Law College ki K Ice Gajendramani anina Anisuba amasung ahum suba position taki .177 pip sight air rifle 10 meter women's individual dana SK College ki SI Tulki Devi Moirang College ki W Julia Devi amadi Manipur College ki P Pritam Balana ahanba anishuba amasung ani ahum shuba position tabangam ki Chathakiba shooting competition adugi air pistol 10 meter men's individual da BM College ki Khagemba Laukrakpam na ahanba position Kha Manipur College ki Kenishan Tonambam na anishuba position aduga BM College ki Aish Sumena ahumsuba position takibaga loinana air pistol 10 meters women individual da Modern College ki Yaifabi Telem BM College ki Minerva L amasung Law College ki P Sofiana ahanba anishuba amasung ahumsuba position tabangam ki ngasi Khumalampa ki shooting hall da pangthokiba competition asigi loishinbagi thoram aduda MUSC ki secretary Dr. CH Pradeep MCTA gi President Professor NG Manaranjan Amadi AMCTA gi President Professor M Lokendro Galoinana Manipur gi masak nairaba oja kayana saruk yakhi Manipur College na sinduna chathakiba competition asida Manipur gi tongan mafam singda leiba college tarana nupa taret amadi nupi mapanna saruk yakhi Aroibada bulletin asig headlines amhonami am the thamjari
ngasi Kangpokpi District Headquarters ta pangthokiba Cabinet mifamna Manipur Lok Ayukta Bill Rules 2018 sembada ayaba pikri. Manipur Police ki Chamaga Kuntaret Suba Raising Day ki Thauram Pangthokre Police ta miyamna thamliba thajaba asi manghandana ba hotna si haina Chief Minister Nongtobam Birena appeal tawkre. Kangpokpi ki nauna saba Kangpokpi Kaithel Nute Kailhang Chief Minister Nongtobam Birena sanga ki baga loinana tongan ba project singi urip uyung su tamkre. Manipur University ki Wathok Amadi Kanglada Rasalila ki Hall Sabada RSS ka Mari Amata Lainade Haina Manipur Legislative Assembly ki Speaker Yumnam Khemchana Hairi. Amasung High Vision Consultant Haryana Amadi Firm Asigi Imphal gi Lomi Singa Punna Puthok Chaba Chakhau Haina Mingtonba Manipur ki Chakhau Ngasidagi Hauraga Malem Pumbada Phanglagani.